Lakhipuronline puthokjaba April gi tang 13 Yumsakaisa numit ki Khomjinba Pao tabirasi. Ahanbada marui papao. Laimarembi Indu Prabha gi mitamama Kasar gi binakandi part 2 da Manipur Assembly Speaker T.S. Setabratana maikum hangdokre. Maharaj Gambir Singh Memorial Committee Chandrapur Kasarna Manipur Assembly Speaker Thokchom Setabrata Butaram okre. Assam da Assamia lona ngarang dagi official thabak kuding makta compulsory oina sijanaba hokre. Dr. R.K. Gunachandra da Dr. B.R. Ambedkar National Award lising aniga kunmanga pinaba khalakpada BDS Manipur na nungaiba phongdorakli amasung Kasar gi Baljor khungangda numinini chupna chathagadaba football tournament hawdokre. Hojik mapungoiba pau tabirase. Laimarembi Indu Prabha gi mitamama Kasar gi binakandi part 2 da Manipur gi Assembly Speaker T.S. Setabratana April gi tang 15 ngarang leibak pokpa namita maikum hangdokre. Makhatana South Barak Rural Development Agency Complex binakandi part 2 haina khangnaramba du numidasi dagi hauduna Laimarembi Indu Prabha Complex haina khangnaragani hairi. Thauramasi gi ayuk pung 8 taba matamda Khaidem Kanta President Laimarembi Indu Prabha Statue Installation Committee amadi Nando Texam President Athoba Singh Liglam Thibalu Manipur Anina Salai Teret ki Phiral Singkhatki Ayuk ki mifamda Khaidem Kanta President Laimarembi Indu Prabha Statue Installation Committee amadi Nando Texam President Athoba Singh Liglam Thibalu Manipur Anina Presidium Member aduga Manipur gi Speaker Thokchom Setabrata Mutum Rina Chairperson MDC Assam Gopal Rongmai Vice Chairman Barak Valley Hill Tribes Development Council Khomjinba Ongbi Aruna Devi President All Assam Manipuri Women Mairapabi Coordination Committee amadi atai maruoiba miyoi kayana mathang setna mitunglen amasung ikai kumnajaba mitung sing oina daista phamki. Thaurumga mari leinana wangang laduna Manipur gi Speaker Thokchom Setabratana mahaki maigedagi Laimarembi Indu Prabha Installation Committee binakandi amadi Athoba Singh Liglam Thibalu Manipurna sinlangduna asigumba puari oihogadaroba mitamama khinba sida loop ani asibu thagatpa phongdoki khoirenda leiriba lengonda bipat samgat sagat kadaba sigi damaktasu mahaka wakhal manaba kaya tanaduna mafam asi samgat anaba angamba thakta honagani haiki masigi matangda Assam lengak amadi Manipur lengak anida miteng changbinabasu tanaragani haiki mathang chahi gi chairau chingkaba sisu lengonda bipatta oina pangthoknaba miyamna khanariba si yenglaga paikhatpa yaba thabak sing paikatkani haina speaker na committee amadi miyamda thajaba piramki tongan ba wangang loisingna Indu Prabha gi mitamama binakandi da khinba sida silang ke balup ani asibu thagatpa phongdokna ki thoromasi gi manung channa lama yangkai mathoi panba sovinir amasu phongki thorom gi loisilakpada nat ki oiba jagoi isai kaya pangthoktuna thoromadu maipangna pangthokki masi maramda hena pakna sawana khanabiduna khitang Manipur da su ngasai tapuna masina ini khawga bising ini thawung da sing amju hila sangi mudi sal ko cheri khudingi haikal lega tamna frondari adu gumna idu rasta isu jaga ma thambi pami habi lamba ma tajiki marui matanga ko soidan khanajige amasu akhoi mayam kanbiramba akhoi mayam ronda lepiramba adu mbalene me magi mudi khindada Manipur sarkar na su yaroi habde hazade soidan yarani Madu khala waraga ay soidan akobo pawdo mo kanjal ke habu kumsi kanjal Laimarembi haidara koiring gini haiba madugi matang da su kitang uthoga khala lelarga adu mitam mama khilmeya bagi apamba adu su khala biram male maduna madugi jaga tarai da leino kamai to no habu detail do ai makin kalje dare adu masi sinni rusmaina atho singi milam tilu na sinni raga Laibili mayam tanah kan madu thau no ko pahayosi tangai padabra na khalli marami hai banai merin sing na tama tadu laibila magi thauching athau basing akan basing mayam na laibila magi kasi akhon Manipur mai tai ebal tati ma lairi ase mane wan ulpun ngomjeri ne ba adu lairam laga di kasi akhon mai tai habse lairam dursu ya e ba
aduna akhoi bu hingna ba akhoi muttana na thammi ba adumba athawi lebi amawore yawi ba kudum ko ko hanna moruchei ka moruchei maradi na khoi hingal beram ni ha wakhan se hajar kanda yamna mamang su wali di tabala adu ke musiyo kunina lengon bi party matang se ai wali wena han hajar ni mamang ta mula ki hona ni ngamudre adu tangai phadana mafam duga lam thar lopselaga khoi gi lejari ba selfam du kahendra thamno gi apa ambal lebi kudi mang pibi madu ngara su chaw hom de hajira me ai ngasi mayam hom am ko su madu ai riya hom to de ge mar di ai ba jaga sinlo no no ko no tan da kai no pisa thra chang mu gi darkar le ni na ta pi ai ba pisa do ai mang na lo ngam dra su ai am su ai khoi gunna wakhan mana ba khoi khara mana ka na ma ki asang ba sen do ko thoga madu mafam sinya sinadagi hawa khidai Maharaj Gambhir Singh Memorial Committee Chandrapur Kasarna Manipur Legislative Assembly ki Speaker Thokchom Saityabrata Singhbu taramna okre ngarang nungtil pung 3:30 taba matamda Speaker na Chandrapur da leiba Manipur Levy Ground da chatuna iningthau Gambhir Singh amadi maidingu nursing gi mitamda laikatuna thauni zaraba matung Maharaj Gambhir Singh Memorial Committee ki President Kaisam Bitapati na mipam mapoiduna Thoksom Saityabrata na Chief Guest amadi Guest of Honor oina Manimohan Singha President Awapalli Khobam Ningsingluk Kamranga Biswajit Singha President Lengon the Vipat Protection and Preservation Committee Kasar amadi Savitri Devi President Chandrapur Mairapai Bilupna Dais Tapamki Thoromgi Wahaudok Piratuna Seram Herajitna Haikibada Puari Gatana Thanaba Yadrapa Mapam Manipur Levy Lampak Asida Iningthau Gambhir Singh amadi Nursing gi mitam khinba ngamba asi Iramda Manipur amadi Kasar Assam da leiriba igi mari oiriba miyam gi matengdagi mai pakpa ngamjabani Aikhoigi tungi mirolna mafam asibu ningsingdona laihaunaba loinana aikhoigi phurup asi matik mathauna leiba ningkha tamna leijaba phurup amani haina takpa ngamjanabagi honajabani haiki Thoromgi Chief Guest Thokchom Saityabrata na haikibada aikhoigi puariga tana thanaba yadraba mafam asi ngaktuna thamba haibasi aikoi pumnamaki thaudangni aduna aikoina angam mateng pangduna henna matik magun leinaba honaminasi haiki Thoromgi President na Manipur dagi lengbirakiba Speaker bu ngamkhai leitana thagatpa phongdokhibaga loinana chahi kya chupna mangjarakpa manglan asi mangphaunabada Manipurgi United People Front UPF Manipur hingminasi amadi maifaga loinana miyamgi achoba matengna mitamasi khinba ngamjabani aduna Hauzik Manipur Levy Lampak asi hena matik magun leinanaba honagani haiki Thauramgi loisinba oina Kaisam Surjababuna thakat wahai piraba matung Thauram adu loisinki Assam lengakna April gi tang 13 da thokiba notification amagi matungina ngarang Assamia gi anoba chahi gi ahanba numitagi hauduna Assam gi official oiba thabak pumnamakta Assamia loan compulsory oina sijanaragani Masigi matang da Chief Minister Himanta Biswa Sarmana mahaki social media X ta pongdokibada Assamia gi anoba chahi asidagi hauduna Assam pumbada sarkar gi notification order act asina chingba pumnamakta Assamia loan compulsory oina sijanagani amadi Barak Valley amadi BTR Boroland Territorial Region gi oina Bangla amasung Boro loan sijanagani haiki Laingakna thokiba notification asigi matung ina official oiba thabak pumnamakta Assamia loan compulsory oina sijinagadabani sarkar gi notification pumnamak English amasung Assamia animakta phongani Barak Valley da official thabak singi damak English ka loinana Bangla loan sijinagani amasung BTR da English ka loinana Boro loan sijinagani Kendra Sarkar na thadorakpa notification order act rule regulation amasung guideline pumnamak numit 30 gi manungda Assamia loan da amadi mari leinaba mafamda Boro amadi Bangla da handoktuna phongani mamangaidagi leiraklaba document singbusu lagliba chahi ani gi manungda Assamia Boro amasung Bangla da handokani Barak Valley gi jila ahumga loinana Assam gi jila marida Manipuri lona associate official language oina Kasar Karimganj Hailakandi amasung Hozai district ta leingak na ayaba pikrabasu masigi matangda gazette notification hojik phawba thokpa leitri
YMCA Sonai Branch ki Thausil Makhada YMCA Central Committee ki Working President Rajesh Mangang, YMCA Sonai Branch ki Vice President Anil Chingakham, YMCA Lamargram Unit ki Incharge Thaunaujam Megachandra na luchingduna Cachar Sonai gi manung chanbada leiba Saikhom Leikai hairiba khungang asida ngarang leibak pokpa nimita Chairau ching kaba lakpa miyam gi thawal tawbo oina nungsa gi meisa marakta ching karakpa ichilinau ima iben ichel ise ahan laban singge maphamda thaknanaba ising yenthokre miyamnasu penbiraduna YMCA gi maphamda thagat wahai kya phongdoklamkhe hairi Rajesh Mangang Pao juga ayo jadi yang mana berkongsi sange waktu presiden Central Committee ini. So masih ki wena pai nam mai ba ai tare kai nama tam da sida pai chahi ki ba terau tingka ba hom mayam le kau aduga han boina pai la ba si ana chahi tra han boina sunai dula so hari ba pai sunai area su mai ta amra phoni le ba do sub chau ba mai te ki area da lai sang amati ma da ching do automatic pa masa ka hade pi da le ba sub ba che kamai to na le ba ni khai ka mang de ado je han ki chahi de ki poche pai ke no se nai phone ke ma phone phone ko re aduga sila pai de mai ba mana pai ke ta me no na pai ke uniform ni pai mas important ma de ba ai je apai ke lai ke thoram di ko ra ga do du ga apai western ke dress se la ga la ta na pai da ajada ba apai culture ti mi ko na je para jam na third class no da dum ka no ba ai je oje apai na nupa na maina apai tradition ko ba da ni pisu tradition ko se na la ko ma tam da to ba mi na su ma tam da mo je moi culture ki ba moi ki unity ma ko to iban le ba adu ko to ne ba jam ko de no je do hari ba ngasi ki apai ke sa ba na kai ki ngasi ki chin ki da di jam ngasi ko ba ke aja profit na ka no hang ma se no je ba ari culture ki ba ko si da lo na to re adu lo na apai ngasi ki to re program di so ayam ba da na du mu da na sai ki ka da sei thangge ka sin lo na apai culture ka with tradition related ko ba ke ma to ko yo performance ni je ba na adu ki jam ta ba du ka maroi na ngasi ki program si da apai punja si ki wa na me no na apai na sing ki ko dai committee ma di le hari ba pakam paisa mina pullaga to me se jam thaka ba kongo chari aduga asi se handa cheng ta next year da every year putting ye asi se kan ta update ko chi ba amuke na chok kuma ba namai to raga chi je jam chok ba ko ki platform mo ko he chi mang de sunai de ba chi se to ara ga kan ko ba yam Lauthok Sabama Lakleba April ki tang kun manga irai numita Handak metric parikha Manipuri medium school sing dagi chada humpu amati masigi mathak da phangba assam gi mahiroi singbu ikai khumna ba utpagi thoromama Sribar community hall da ayuki pung tara da pangthok lagani thoromasi da Manipuri medium school dagi subject pumnamakta chama da chama phangba satra sing da su ikai khumna gani masi mamang da di Manipuri subject da chama da chama phanglakpa haina lauthok saki adubu Manipuri medium school dagi subject pumnamakta chama da chama phangba mahiroi sing da su ikai khumna jagani hairi thoromasi gi damakta mahiroi singna lakleba April gi tang kun gi nungthil gi pung ahum gi manungda masa masa gi marksheet sing mobile number 7002938483 natraga 9957796605 natraga 9435171098 natraga 9954010475 number asida thazin biraknaba Manipuri Sahitya Parishad Assam Lakhipur District Committee ki maigi degi ningsing ragli Bharat Ratna Dr. B.R. Ambedkar gi chamaga kunthra mari suba mapok kumon thorong mari leinana Bharatiya Dalit Sahitya Academy BTSA Delhi na miyoi tarada Dr. B.R. Ambedkar National Award lising aniga kunmanga gi damak Academy asigi Manipur State President oiriba Dr. R.K. Gunachandra yaurapada BDSA Manipur branch na harau nungai ba phongdorakre Dr. Gunachandra aibagi loop ima kholgi founder president ne amasung mahak Manipur Sahitya Parishad amasung Naharol Sahitya Premi Samiti gi life member su oiri haina BDSA Manipur branch ki publicity secretary Thaunaujam Bimolata Devi ki cherolamata phongdorakle Cachar gi Boljor khungangda numinini chumna chathagadaba football tournament haudokre Sajibugi anuba chahi ga mari leinana Cachar Boljor khungangda naha amasung ahal singi marakta football friendly match ama sanaduna numinini chumna chathagadaba football tournament ngarang haudokre Yaifalup NGO na silangduna tournament asigi haudokpagi thoromda NGO asina miyamda yaifa paujal pikre
Health is Wealth haiba theme da miyamgi Axel Phagananabagi pantamda pangthokpa tournament asigi haudokpagi thoramda Sandam Hemojit, Yengkhom Brajamohon, Irom Priyo, Leisangthem Kamini, Nongthombam Amarjit amasung Irengbam Pradip na chingba mithung singna daista phamkhi. Pilihan baca sehingga noluk cabang matang lepinet jahat decision lebih badu final decision lebih kan ini adu objection tu kita nama mai kitong dah anda awkward Khomjinba Pao Infinity Knowledge Center Lakhipur Khununa Mahiroi Singitamak Numairaba Paujelama Puduna Lakchari Jawahar Navodaya Vidyalay amadi Sainik School tamnabagi entrance loinana sarkar ki thabak changbagi parkha gi damak center asina athuba matamda coaching haujaragani loinana class 4 dagina class 12 phawbagi mahiroi singi general maths advanced maths general science amasung grammar tambagi anoba batch su haujaragani mamang thabadasu SSC GD amadi ADRE gi parikha singdasu Infinity Knowledge Center asina maipakna candidate kya su puthokre mahiroi singna admission gya ko pamarol gi damak sar technician gi mobile number 7002554061 number asida pau phaunabiu Khomjinba Pao silchar rongpur ADC lenda national highway lambi dagi meter chani rom tamak changlaga leiba lamama yonga dauri futara nithoi pakpa changpham gi lambi leiraba katha mari makhai gi lamasi Pambiba Miyoi Singna Kupamarol Gidamak mobile number 69010789115 Natraga 69005263135 number asida pau phobirakna bakhangalakli Bina kandi khata nauna hangdoklaba asangbam pharmacy da makhal maka anaba kaya layangnabagi doctor gi khudongchapa phanglagani Dr. Rajkumar Pritam Sanana Yumsakaisha numit ayuki pung mapandagi na nungtil pung ani phawba aduga Dr. Saitam Bisasna numit kudingi nungtil pung ani dagi layangani Doctor appointment ki damak mangjawnana Asangbam Pharmacy gi mobile number 7002663752 natraga 7099726176 number asida booking tobina bakhanganjari Khomjinba Pao liver sauthokpa amadi fatty liver oibasingi damak lakliba April gi tang 18 thangja numita hiramasi gi matangda khang hiraba Dr. N Ranjit Singhana layanga dori kudong saba silobina bagi damak Lakhipur West Bazar da leiriba healthcare pharmacy da lakpiduna ayuki pung mapandagina numijung pung 12 phawbagi manungda pangthok doriba liver fibroscan toba sida adom su saruk jabiu mangjawnana registration gi damak mobile number 9612167161 number asida booking tobina bakhanganjari Energy Healing Center Rongpurda computer gi matena anoba madi ariba anaba singbo computer gi matena layong khangdokpuna layang bahusare computer gi matena makal makhagi anaba singi report lokthokpuna haksangi awatna machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layang bajaragani Maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chimbagi laina sine chingba layang da yarakani loinana matam sangna hu chen hidak charakpadagi side effect amadi I da hu chen da toxin leirakpa I watpagi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsimbiragu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Aroibada maruoiba pau amukhanna Laimarembi Indu Prabhagi mitamama Kasar gi binakandi part 2 da Manipur Assembly Speaker T.S. Setabratana Maikum hangdokre Maharaj Gambir Singh Memorial Committee Chandrapur Kasarna Manipur Assembly Speaker Thokchom Setabrata Butaram nokre
assam da assamia lona ngarang da official thaba khuding makta compulsory oina sizinaba hokre Dr. R.K. Gunachandra da Dr. B.R. Ambedkar National Award lisingani kunmanga pinaba khalakpada BDSA Manipur na nungai ba phongdorokli amasung kasargi baljur khungang da nominini chupna chathagadaba football tournament hodokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare